Manipur tholiba Kangluki irang sinamara moiraga tongan relief camp to sanglafam lauduna lairiba internally displaced person IDP singa haktengna unaduna wari sanana bagidabak Supreme Court ki judge tarukna Saba team ama Manipur da thasi ki Tang kungani thoida Kadouri hairi Supreme Court ki judge tarukna Saba team maduda Justice Bhusan Argabai Justice Surya Khan Bikramnath MM Sundes KB Biswanath amadi N Koteswar Singh ni hairi team masina internally displaced person IDP singe legal gi maram da hena khanghanna amadi humanitarian assistance fangnaba honagani hairi justice taruki kongsada sida lanjelaktuna leiriba singda legal age health care pension scheme employee program amadi lanjenabada masa gi saktak se mangkiba sing nauna saktak se sembagi khudong sabasu pigadori masida sunatana Imphal East Imphal West amadi Ukhrul district ta legal as clinic sing linkat kani amadi Senai ki doctor kun gamanga laktuna toan ba relief camp ta medical camp numit taruk ni pangthok tuna lemna hidak lang tak sufangan ngani hari Manipur tholiba irang asiga mari leinana CBI na pairiba case sing asi Assam ki Guwahati da makhatana trial sathanaba Supreme Court na khangalakre haina agency dagi phangba paw man khangalakli paw sina makhatara duna hai Chief Justice Sanjeev Khanna na luchingba mihoi ahum na Saba bench amade Jammu and Kashmir gi High Court ki hana gi Chief Justice Gita Mittal na luchingba committee ki matam July 13 mathoi fawba sangdokre hairi masida sunatana transfer case sing asibu deal tawnaba Supreme Court na Guwahati High Court Chief Justice da Judicial Officer amma natraga amaragi hena nominate taroknaba direction supi ki hairi Manipur da tholiba irang asiga mari leinana CBI da sinakiba case kunga taret ki trial si Assam ki Guwahati da sathatna lakibani hariba case kunga taret asigi manungda case kun amadi molestation rape amadi murder ni hairi aduga case ahum amana kulai sing lakibagini haina pawasina makatari World Food Program gi makada Myanmar da leiba mioi million ama henbada sanana bachinjak sing pirambado April thada gi makata na sanana bachinjak piba leplagani haina agency dagi fangba paw man khangalakli paw sina makata raduna hai Donald Trump da United States of America USA gi president oikraba matung United Nations UN World Food Program da US $4.4 billion funding tarambado lepkibaragi Myanmar da leiba mioi million taraga mga henbadi nongmada sangraba yadraba sanana bachinjak sing fanglambadu fangdaroi hairi atuba matamda anova funding ama laktriba fawba World Food Program gi makada tangai padaba Myanmar da leiba mioi lising kuntraga mga khaktamak sanana bachinjak sing pigadori makoi sing adu gi manungda sahi mga gi manungda leiba angang sing miron binupi angang apikpa sel binupi amadi disabled sing khaktani hairi sinjak yauduna lan sokna ba yarakta bana maram moiraga Myanmar da sathariba lan asi atuba matamda loiraba yai haina thasanari Mizoram gi Indo-Myanmar border ngamkhai paringda border fencing khabagi thabak sathariba amadi free movement regime FMR laukthokibadu gi matangda amuk hanna khananaba Mizoram gi youth body ama oiriba Central Young Mizo Association CYM na Union Home Minister Amit Shah da appeal tawkibaka loinana memorandum amasu pisinkre hairi pawasina makhatara duna hai Central Young Mizo Association CYM na pisinkiba memorandum maduda security measure infrastructure development amadi Mizoram da leiriba refugee singbu yangsin binawagi matangdasu memorandum maduda palli Indo-Myanmar border ngamkhai paringi nak yeta khundariba Mizo Puruk Timiyoi singna sangthok sangsin tawramba adu FMR lauktokiba amadi ngamkhai paring sambal khazilapana maramoiraga border area da leiriba Mizo singda khudong sadba kaya mayok na hale Myanmar dagi sangsilagliba refugee lising nifu Bangladesh dagi sangsilagliba refugee lising ani amadi Manipur da tholiba Kanglup ki irang asina maramoiraga lanjelaktuna sangjafam lauduna leiriba internally displaced person IDP lising taragani thoi henbana Mizoram da sangjafam lauduna leiri makoi sing asigi leifam safam amadi sana thaknaba watanaba honabada Mizoram laingaki mathakta asoba polum ama oirakli mioibagi minungsi yenglaga atopa leibak tagi sangsilagliba refugee amadi internally displaced person sing gi mating pangnaba Bharat Sarkar na ahenba fan thada biraknabasu memorandum aduda palli haina pawasina makatari
Satliba tha asigi tang taraga tarukki numit yungba matung saurakna pung anirom taba matamda Kaisampat laimazam laikaidagi masagi sahi kun kakta ngairiba luwang tem Mukesh apokpa luwang tem Gainenda Das yumdagi angangwa masugi Maruti car Alto 800 registration number MN05J001 tungduna thokibadagi ngasi fawa thiba khangdana leiriba siga mari lainana semkiba JC against the missing of luwang tem Mukesh na ngasi security advisor amadi chief secretary director general of police ta Thiba khangdana leiriba Mukesh pungkun gamarigi manungda imung manunggi mioi singda khusinabiyu haina memorandum ama pisinkhre hairi memorandum pisinba lakba da Mukesh ki apokpi mamana paumi singa unabada phongdokibada thiba khangdana leiriba masanupabu pungkun gamarigi manungda sinabiyu haina phongdokibaga loinana mangkiba masanupabu thibada miyamna su mateng pangbiyu haina appeal torkle Laingak sigda sumani di matungda di amuna tawad biga to Kasi ay sa ki mating ang tagpambyo ay suko ba siya kaya tutuan biga no mamamapaway mo sinasang mo siya Moy nga di kako ay pamasatang palagan na kang kanina Sado na mo na di matim pambyo ay sado Iba ay sado lay siya ba siya ay kanasulay di sado na taga di Ay sado lay taga di ay iba na sa ay Ay, mag-iso ato to, ay isado kita mo, ay, kayo pa balay, ay, mo ay, isado magkata ni sado piyo, kaya na pinagtihinga ka. Ato ka na kay payada, ay, inadi, isado na tanalay, isagi sumamay na tanagkanatalay, Guwahati ki tongan ba mafam singdagi motorcycle amadi car sing huran bagi thabak sathaduna lakiba Manipur dagi yauna geng khutpu amagi mioi punna taraga matoi Assam police na fagat kre haina agency dagi phangba paw amana khangalakli paw asina makha taraduna hai geng khutpu asigi mioi sing asi bike amadi car huran bada aduki matik haithoi sing thoiraba mioi ngaktani hairi makoina gari sing asi hurana ba hona bada subna tagi second nifu ga manga khaktamak sangi hairi police investigation report ki matung inna hariba mioi sing asi Manipur dagi Guwahati tamna flight ta laklaba matung Guwahati da numit marini natraga mangani fawba lay hairi makoina numit marini natraga mangani fawba layba sida nongmada gari mari natraga manga huran bagi pandam thammi haiba khangbagam ki gari sing asi huralam laba matung makoi amuk Manipur da hanki huralakiba bike sing adu bus transport ki khutangda bus ki diki da losindda Manipur tamna pusili hairi police na geng khutpo si bo fakan na bahona bada numit tarada ki taraga mangani fawba matam sangkibaga loinana geng khutpo asi na huralakiba bike taraga matoi Royal Enfield taraga nitoi Mahindra Thar SUV ani ga loinana Scorpio ma recover tawa ngamkre haina paw asi na makatari